Miss TV mi eng tabiri basingbu Nomaithem Kazalna khurumjari. Hauzik nunthilgi oba pau pizari. Courta lairiba casing asi athuba matamda judgment phangba ngamlagani. Judicial officials singna casing asigi status report e-filing gi khuthangda thuna paikhatuna case pending lehendana bahotna se haina High Court of Manipur gi Chief Justice Shridat Mirdulna phongdokre. High Court of Manipur na sinduna Mantripur khida leiba court asigi auditorium da pangthokiba High Court Bar Association Manipur All Manipur Bar Association amadi District Bar Association gi e-filing counters inaugurate tawba recruitment website amadi case status display application launch tawbaga loinana judicial officers singda Apple MacBook amadi iPad inthokpagi tharomda mahakna wafam asi phongdokhibani mahakna makata na hai Chakolakliba technologies sing sizinaduna urban rural amadi line pau phawdok phawjin tawba ngamdaba afam singa judicial singa gi marakta leiramba gap adu ngasi launch tawriba e-filing counter amadi website sing asina mentionba ngamlagani judiciary singnasu praja gi darka leiba sing phanganna ba hotnasi Manipur ase diverse oiba topography leiba maramna judiciary singa public kagi marakta leiriba gap asi lehendana ba hotnasi judicial officers singnasu mathau pangthokpa matamda hena efficient oina pangthoknaba hotnaminasi lemhoriba district ani gi thaboksu chayol amagi manungda loshilagani loinana makha taba thoram ama oina Manipur Judicial Academy ga khosamnaduna judicial officers sing advocates sing amadi staff sing gi training program pangthoknaba thawrang tawri masigi damak Department of Law and Justice Government of India dagi funding leiri haiki thoram aduda High Court ki judges sing makok thongba judicial officers sing Manipur Human Rights Commission ki chairperson Justice UB Saha yauna tongan district ki judicial officer singsu saruk yaki. Justice Government of India for these training programs, which will be conducted in collaboration with the Manipur Judicial Academy at the district and taluk levels. Furthermore, we are instituting a program to train advocates as master trainers within each bar association, who will in turn provide training to advocates within their respective jurisdictions. This approach will ensure that all advocates are well versed in e-filing and hybrid hearings. India gi mafam kaya da pangthokpagum ngasi Manipur University gi Department of Physics na sinduna National Space Day gi thoram University asigi court hall da pangthokre thoram adu da Manipur University Vice Chancellor Professor N Lokendra na chief guest amadi University asimaki Senior Professor K Jogindra na guest of honor oibaga loina na Department of Physics gi Head of Department Professor Angom Dilip Kumar na President Odina Saru Yaki thoram adu gi manung channa state level inter university poster competition kam exhibition da makong mathang takraba maheroi singda mana mathum menthokpagi thoram amasu pangthoki National Space Day thoram ga mari lenana Manipur University gi Vice Chancellor Professor N Lokendra na phongdorakpada haukiba chahi gi August thagi kulumdoida India gi oina ahumlak suba oina Chandrayaan 3 haina mingthonba spaceship na thagi kha thangbala mai pakna thadakibaduda harau tayamba phongdokpaga loinana India gi Prime Minister Narendra Modi na numit asibu National Space Day haina palan tawragani haina lauthokibagi matung inna ngasi asi India gi ahanba oina mafam kayada National Space Day pangthokli hauze orakli ba science and technology amadi space research ki lamda honglakli ba hongba sida hena khumang chokshin ba ngamnaba ahing ba mieng changba amadi hena kanna hotnaba tangai fade Space research amadi space technology asina hena chakhotliba makhai communication amasung technology su chakholakani masina lamda masigi economic growth su yamna chawna mateng oigani haiba wafam singsu thamki the rural area can be transformed in terms of its agriculture, in terms of its trade, in terms of its say MSME sectors. There is a possibility of giving an economic push in the overall transformation of this country. It is in this context that even in Manipur University, we are interested that GIS studies should be encouraged. Manipur lenga ki KFNPD department na state astige tongan maphamda hangba hotel restaurant amadi fast food singda commercial gas cylinder gi mahuta domestic gas cylinder sing sijinnabra haina check tawbagi khongchat ama chatkre KFNPD gi OSD Paul Hais Bobby amadi Imphal West ki DSO Ibotombina luchingduna chakkiba khongchat adu
थेंगनरखिबा होटल रेस्टोरेंट अमदी फास्ट फूड अयाम्बदा कमर्शियल गैस सिलिंडर की महुता डोमेस्टिक गैस सिलिंडर सिजनरंबा थेंगनरकपदगी चयोल अनिगी मनुंगदा कमर्शियल गैस सिलिंडर ओंथोकनबा अकनबा वार्निंग तौख्रे पुलिस अमदी पाउमिसिंग याउदुना चटखिबा ngasiगी khongchat adu ahanba oina kaisampai ke area da hangba hotel restaurant amadi fast food singda changduna check tauki makha tana Imphal East ki Mahabali area da leiba hotel restaurant amadi fast food singda su changduna check tauki check tauba aduda dukan ayambada commercial gas cylinder gi mahuta domestic gas cylinder sijinaramki loinana khongchat aduda Manipur gi mafam ayambada gas phangdabagi awaba leirabasu dukan khara dadi domestic gas cylinder sing paiduna leirambasu thengnaki ngasigi khongchat aduga mari lenana CAF NPD gi OSD Paul Hayes Bovina state asida Sakthong gas marang kaina pusilakhrabasu haujik mafam ayambada gas phangdabagi awaba ama mayoknari masi mataw karamna oiraklibano haiba adugi matangda CAF NPD gi minister ga yamna munna khanaraba matungda hotel restaurant amadi fast food singda commercial gas cylinder gi mahuta domestic gas cylinder sijinnaba asishu amani haiba asi khanglakpadagi ngasi asi ahanba oina check tawba hawani khongchat asi Manipur gi atai district singda su chakhigani adubu ngasi dagi hapta ani gi manungda चटपा खोंगचतदी कमर्शियल गैस सिलिंडर की महुता डोमेस्टिक गैस सिलिंडर सिजिन्नब थेंगनरबदी खुदकता फगतपा हौरगनी मरम असना स्टेट असुदा डोमेस्टिक गैस मरांग काइना फंगनब लेंगाकना लौखतलिब थबक असुदा मियामना मतेंग पांगबियो हाइकी फास्ट फूड लेबीबा कांगू सिंसेना मोइना अखोगी डोमेस्टिक गैस हाइसिदी मागी पर्पस डोमेस्टिक गैस सिदी ओनली सब्सिडाइज रेट गवर्नमेंट सब्सिडाइज रेट हाउसहोल्ड की दमकता पीबीरकनी हारिबा डोमेस्टिक सिलिंडर सिंग से मोइना अखोगी होटल सिंग सिनबीदगी ngasi अखोगी स्कासिटी थोलपगी कनमसिसु फैक्टर अचौम ओय अदो मसी अखोइना 2 weeks की मतुंगदगी दे अखोई खाबा होजरानी थैंक यू वेरी मच Sairengba singi apunba loop sal Manipur gi tara marirak suba mapok umangi tharom ama ngasi Manipur Press Club ke loktak hall da pangthokre tharom adu da former minister Bijoy Koizam sal gi vice president Debjani Yumnam AIR Imphal gi program executive Haigruzam Devendra Health Service Manipur gi senior medical officer Dr. Naurem Rameshwar Amadi social worker TS Thingbaijam Swaran Kumar na mathang sitna chief guest president Amadi guest of honor sing oina saru yaki Tharom adugi manung channa khaidem imugi mayekta Yumnam Surana music composer oiba Yengnu Golmaina saisakpa ishay amasu haunabi matung inna phongdok khre Tharom aduga mari lenana salgi former secretary Waikhom Bihari na phongdorakpada ngasi sal na sinduna pangthokliba Sairengba singi numit asi maru oina lamdam asida leiriba Sairengba sing saisakpa saisakpi sing amadi isaibu music compose tobiriba singbo tatna thanaba yadaba amagum amata oina changsiminaduna lamdam asigi masak naiba saisakpa amadi saireng iba kaya puthoktuna malemgi thakta lamdam asibo saktakna ba hotnabagi pandamda pangthokpani loop ase hek haurakpada miyoi tara khaktana yamna wana honajaduna lakhi adubu ngasidi loop asigi branch kaya hangdotuna achoba oirakli loop asina ngasi phawbada lamdam asigi aiba aibi amadi saisakpi singbo ikai khumnaba utpa oina makoida award piduna makoigi pukning thawatuna lakli haina su phongdokhi Irecha sengi dama kathoklaba I haiba wakhalon sida I pibagi tharom ama awareness ka loinana ngasi porompata leiba Jawaharlal Nehru Institute of Medical Science ke blood center da pangthokre tharom asi Green Brigade Manipur Tawbul Youth Club Development Organization Taido Indian Red Cross Society Bisnupur District Branch amadi Blood Center Janems na punna kusamnaraga sinduna State Blood Transfusion Council and Manipur State S Control Society gi mieng makhada pangthokhibani tharom asida Dr. K Surjit MO in charge IC Blood Center Janems Dr. Hayes Roman Secretary IRCS Bisnupur District Branch Elangbam Premjit Founder Green Brigade Manipur Irungbam Sanjay Kumar Advisor Taidona Athoiba Mithung Lensing amadi resource person oina saru yaki tharom asida miyoi tara mari register tawki amadi tara humdoina EPK Environmental
Bis Manikanta Mutumda DFO Central Forest Division na Certificate of Excellence Award pirakpagi damakta mahakpu taramna okpagi tharom amang asi pangthokre. Manikanta Support Group na senduna Manipur Press Club ki Loktak Hall da pangthokiba tharom aduda Chief Guest oina Lamnai STG MLA Khongbantabam Ibomcha President oina former announcer AIR Imphal KK Wahengbam oina na Guest of Honor sing oina former Upa Adyaksha Imphal East Jila Parishad Khetri Tama Joint Secretary Social Welfare Banti Konthauzam Forest Bid Officer Koyengai Hawaibam Thompson Amadi Social Activist and National Awardee Itin Maibam Susaru Yaki Tharom aduga mari lenana MLA Khongbantabam Ibomcha na phongdokibada malemgi oina environment ta honglibasi thengnabada ngamnabagi wakhalonda Manikanta na hotnari isang nungsit leitraba matamda jiba panba amata malemda leiba ngamloi dawribani chahi nawriba mahakna asigumba thaudang larokpa haibasi thagatningai ni amadi pukning thawapam thoi haiki miyoiba marakta asigumba environment kandaba yade haina chongthorakpasi yamna tangi loinana mahakna SMB mifamda khananaba MLA sing da pishinkhiba memorandum adu Chief Minister yauna khanaba leire mahaki maikaidagisu angamba mateng pangani haina su phongdoki Manipur da su aying asagi phibamda ahongba kaya laklibasi aikoi pumnamak khanglaba wafamne uwa thaba sida miyam punna karamna yahongani haibadasu khannaba matam oire amadi India ge Prime Minister su environment asik kannaba hotnabada thawai yaujaba mini adumakna ek per ma ki nam haiba program hodok libani haraduna Manikanta changsilliba thabak asida hanba leitana hotnaduna mai pakpa oisanu haina su pukning thagwatki amadi selgi mateng su pangki Isida haida mumang yo khopo gimana kathokpa magalena paikala isida mangonda khudum chada ba ayam ma thengnabagi wa asaiman da wangni sing pandiba ai tajare aduna madugi maigi dudasu kamai to ma khoi government su kari area da kamai na cooperation pibi yabage hai dudasu ai injage Mapithel Dam da Mastigi Akwebida Kundariba Kunjasingda Kanaba Kaya Piragani Haiduna Sakiba Dam Asina Ngasidi Miyam da Awaba Kaya Pire Double Engine Gilengak na Engine Start Tawdana Laikibana Miyam Wanare Mapithel Dam Asi Tugai Biro Kunjasing Hanagum na Hinjarage Haina Mapithel Dam Affected Headman Chief and Elders Organization MDAHCRO ge Chairman M Ngaranmina Phongdokre Ngase Manipur Press Club ki Thangjing Hall da pangthokiba paugi mifam amada wafam ase phongdol aduna ngaranmina hai kumja listing ama chamapan humudrani thoidagi hauna sangatpa hauraga lisingani kungi December thada lushinkhiba dam asi sarabadi kunja singda kanaba kaya pigani haina matam matamgi oina lenga Param Liba Chief Minister Amadi Water Resource Minister Kayana Hai Krabasu ngasi phawbada thabak thoram sing mapung phana pakhatpidabana kunja sing kham thing awaba oiri hana ngalingai matamda lenga ki chengen lawdrabasu scheme lawthadrabasu chana thaknaba watana nungaina leiramba adu haujikti lawu singu wahai thapam khaktan natana sayen loijoramba farm sing amadi lanthum yauna ising thumjinkhibana haujikti awat patana pik thale mang takiba sing asigi lengakna pigani haikiba compensation so mapung phana pibidre miyam wabana khangda ngobaga pangkhak oire haina phongdoki nakan amaromda organization asigi vice chairman Thanmi remind phongdorakpada minority oiba jaga singda lengakna na thaiduna thambasi pende khunja singa yanakiba agreement ge matung inna fisheries department na nga thadaduna khunja sing amadi leibak asigi pothokna ba hotnasi haramlaga ngasi phawba thabak ta onthok piraktaba haibasi yamna laibak thibani lengak asida puba ngamloidaba demand amata tawkhiba leite lawsing uba yadrabanina ngami phawbadi ohembiu haijabani haiba wafam sing thamlakhibaga loinana lengakna khunja singda Piramba Tajaba Singh Tabakta on Topi Leirabadi Dam Asilok Pikro Haiki. Dismantle Toro, remove Toro, which the Hona had said, Jet Harabni, Adana, Ichi now medium yam, the Pilnam Tinkrapang, Bio Queda, no Quinatana Toba Mating Bang, Equi Militi, Adana, Equina Headache, Equi Soidana, government against the Angling Bawash, Equi Namba Horni, Equi a ship of the Krangaye, Adana Machine, High and Jixe. Hatamam dai koi dam je thuna remove to biro shini. Thank you. So ekoi ba deprive tawri bise koi yam pendre aduna
सरकार ना खराब मिडियम चंबियु मसी से चंद बतारदी हजे कोई चेयरमैन पन की बगुमना मखा होंजन यामना पामदबा सरकार ना तानिंगदबा वा हायरादी एखोय जो लेबाक मचा होने हिनिंगी मणिपुर की यामना लेबाक मचा ता होने हिनिंगी अदुबु सरकार ना सुमाइना नथाइदुना थंबसे खयाम पेंदे याबसे होंगलोचबु Manipur Fencing Association Sinduna Kunsuba Governors Cup State Level Fencing Championship 2024 Memorial Running Trophies Khumal Nampak Sports Complex da Leiba Yas Fencing Hall da Hodokre Tharomaduda M Lokendro Singh Former President Manipur Fencing Association S Pritam Kumar Singh President Manipur Fencing Association A Tombi Sharma Vice President Manipur Fencing Association M Kumar Singh Vice President Manipur Fencing Association S Gautam Singh Associate BP Manipur Fencing Association L Anita Chanu Assistant Director Youth Affairs and Sports Department Government of Manipur Dhyan Chand Awardee I Joyvi Singh Vice President Manipur Fencing Association L Birahari Singh Associate BP Manipur Fencing Association Dr. T.S. Suresh Singh Associate BP Manipur Fencing Association na mathang shitna athoiba mithungnen thoromapu amadi akanaba mithungnen oina saru yaki tha asege kontarok phawba sathagadaba championship asida Imphal West Imphal East Thawal Urkhul Senapati amadi Chandel district tagi sanaroi nupa macha chani humfunithoi amadi nupi macha chama marifutara humdoi punna sanaroi chami yankhai mangana saru yari matang asida nunthagi pau sanok sabalo shinjari mi eng tabiri besingbu amukana kurumjari